ꯅꯨꯡꯗꯥꯡꯋꯥꯏꯔꯝ ꯍꯧꯖꯤꯛ ꯄꯨꯡ ꯑꯩꯈꯣꯏꯒꯤ 4:40 ꯆꯠꯂꯦ ꯁꯤꯗꯩꯁꯤꯗ ꯑꯩꯅ ꯆꯩꯔꯥꯎ ꯆꯤꯡ ꯍꯥꯏꯔꯒ ꯈꯪꯅꯕ ꯃꯐꯝꯁꯤꯗ ꯂꯥꯛꯆꯔꯦꯔꯒ ꯑꯩ ꯈ꯭ꯋꯥꯏꯒꯤ ꯃꯐꯝꯗ ꯁꯨꯝ ꯑꯁꯥꯝꯒ ꯃꯅꯤꯄꯨꯔꯒ ꯂꯩꯅꯔꯛꯄ ꯄꯨꯋꯥꯔꯤꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯈꯔ ꯑꯩꯈꯣꯏꯒꯤ ꯂꯩꯅꯔꯛꯄ ꯃꯔꯤꯒꯤ ꯃꯔꯝꯗ ꯋꯥꯐꯝ ꯈꯔ ꯊꯝꯖꯒꯦꯅ ꯂꯥꯛꯄꯗꯨ ꯑꯩꯅ ꯍꯥꯟꯅ ꯐꯝꯖꯔꯝꯕ ꯖꯒꯥꯗꯨꯗꯗꯤ ꯏꯁꯩ ꯑꯃ ꯑꯩꯈꯣꯏꯒꯤ ꯅꯥꯀꯟꯗ ꯀꯤꯌꯣꯛꯁ ꯑꯃ ꯑꯩꯈꯣꯏꯒꯤ ꯀꯔꯤꯒꯤ ꯑꯆꯥ ꯑꯊꯛ ꯌꯣꯟꯕ ꯑꯥꯏꯁ ꯀ꯭ꯔꯤꯝ ꯀꯔꯤ ꯀꯣꯜ ꯗ꯭ꯔꯤꯡ ꯀꯔꯤ ꯌꯣꯟꯕ ꯑꯃ ꯂꯩ ꯀꯦꯐꯦꯒꯨꯝꯕ ꯑꯃ ꯂꯩ ꯑꯗꯨꯗ ꯏꯁꯩ ꯍꯧꯅ ꯈꯣꯡꯉꯛꯄꯗꯩ ꯌꯥꯗ꯭ꯔꯦ ꯑꯗꯨꯅ ꯑꯩ ꯂꯥꯛꯄ ꯏꯝꯐꯥꯜ ꯚ꯭ꯌꯨ ꯑꯩꯅ ꯂꯩꯔꯤꯕ ꯄꯣꯏꯟꯠꯁꯤ ꯐꯥꯎꯕ ꯑꯩ ꯀꯥꯈꯠꯆꯒꯦ ꯃꯁꯤ ꯑꯩꯈꯣꯏ ꯃꯈꯥꯗꯒꯤ ꯑꯩꯅ ꯐꯝꯖꯔꯝꯕꯗꯨꯗꯒꯤ ꯂꯥꯛꯑꯦꯔꯒ ꯑꯩꯈꯣꯏꯒꯤ ꯁꯤꯔꯤꯁꯤ ꯁꯨꯃꯥꯏꯅ ꯃꯈꯥꯗꯒꯤ ꯁꯨꯃꯥꯏꯅ ꯀꯥꯔꯒ ꯁꯤꯒꯤ ꯈꯤꯇꯪ ꯆꯠꯂꯒ ꯑꯁꯤꯗꯩꯁꯤꯗ ꯃꯤ ꯂꯥꯛꯏꯕ ꯑꯁꯤꯒꯤ ꯍꯦꯛ ꯂꯥꯟꯊꯣꯛꯈꯤꯕꯒ ꯍꯧꯖꯤꯛ ꯑꯩꯅ ꯐꯝꯖꯔꯝꯕ ꯑꯣꯄꯟ ꯖꯤꯝ ꯂꯩꯕꯗꯨ ꯂꯩꯔꯦ ꯏꯝꯐꯥꯜ ꯁꯍꯔꯒꯤ ꯀꯩꯅꯣꯁꯤ ꯗ꯭ꯔꯤꯁ꯭ꯌꯁꯤ ꯃꯐꯝꯁꯤꯗꯒꯤ ꯀꯌా ꯎꯗꯔꯤ ꯁ꯭ꯇꯦꯞꯁꯤ ꯃꯁꯤꯡ ꯊꯤꯕꯗꯤ ꯌꯥꯝꯅꯤ ꯁ꯭ꯇꯦꯞ ꯀꯌꯥꯅꯣ ꯍꯥꯏꯁꯦ ꯃꯁꯤ ꯌꯥꯝ ꯈꯪꯕꯗ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯀꯥꯔꯒ ꯃꯊꯛ ꯌꯧꯒꯗꯧꯕꯅꯤ ꯑꯩ ꯃꯐꯝꯗꯨ ꯌꯧꯔꯒ ꯑꯩ ꯎꯠꯆꯔꯒ ꯑꯩꯅ ꯄꯥꯎꯗꯝꯖꯒꯦꯅ ꯂꯥꯛꯏꯕꯁꯤ ꯑꯩ ꯄꯥꯎꯗꯝꯖꯅꯕ ꯍꯣꯠꯅꯖꯔꯛꯀꯦ ꯑꯩꯅ ꯍꯧꯖꯤꯛ ꯂꯦꯞꯆꯔꯝꯕꯗꯨꯗꯒꯤ ꯁ꯭ꯇꯦꯞꯁꯤ 150 ꯀꯥꯈꯠꯆꯔꯦ ꯑꯗꯨꯗꯤ ꯆꯥꯎꯔꯥꯛꯅ 200ꯔꯣꯝ ꯂꯩꯔꯕ ꯃꯇꯨꯡꯗ ꯑꯃꯨꯛꯁꯨ 100 ꯈꯔ ꯍꯦꯟꯅ ꯆꯠꯂꯝꯃꯒ ꯑꯩꯈꯣꯏꯒꯤ ꯏꯝꯐꯥꯜ ꯚ꯭ꯌꯨꯒꯤ ꯇꯋꯥꯔꯁꯤ ꯂꯩꯔꯦ ꯇꯋꯥꯔꯁꯤ ꯑꯩ ꯀꯥꯈꯠꯆꯔꯔꯣꯏꯒꯦ ꯀꯩꯅꯣ ꯍꯥꯏꯗ ꯑꯉꯥꯡꯁꯤꯡ ꯋꯥꯛꯀꯤꯡ ꯂꯥꯛꯄꯁꯦ ꯏꯁꯩ ꯌꯥꯝ ꯈꯣꯡꯅꯔ ꯆꯠꯂꯤ ꯑꯗꯣ ꯃꯣꯏꯅ ꯏꯁꯩꯗꯨ ꯈꯣꯡ ꯇꯥꯔꯒꯗꯤ ꯑꯩꯅ ꯔꯦꯀꯣꯔꯗꯤꯡ ꯇꯧꯖꯒꯦꯅ ꯂꯥꯛꯏꯕꯁꯤ ꯌꯥꯔꯔꯣꯏ ꯑꯁꯣꯝꯗ ꯎꯔꯤꯁꯤ ꯑꯩꯈꯣꯏꯒꯤ ꯂꯥꯡꯒꯣꯜ ꯆꯤꯡꯅꯤ ꯅꯨꯃꯤꯠꯁꯤ ꯆꯥꯏꯊꯔꯛꯑꯦ ꯑꯗꯨ ꯆꯥꯏꯊꯔꯛꯄꯗꯨ ꯀꯩꯅꯣ ꯇꯧꯏ ꯂꯩꯆꯤꯟ ꯊꯥꯡꯕꯅꯤꯅ ꯂꯩꯆꯤꯟꯒꯤ ꯃꯔꯛꯇ ꯂꯩꯈ꯭ꯔꯦ ꯋꯥꯛꯀꯤꯡꯁꯤ ꯌꯥꯝ ꯐꯖꯅ ꯂꯥꯛꯅꯕꯖꯥꯠꯅꯤ ꯅꯨꯡꯗꯥꯡꯗꯒꯗꯤ ꯉꯁꯤꯗꯤ ꯂꯩꯆꯤꯟ ꯊꯥꯡꯉꯦ ꯌꯥꯝꯅ ꯀ꯭ꯂꯤꯌꯥꯔ ꯑꯣꯏꯕ ꯌꯥꯝ ꯇꯁꯦꯡꯕ ꯅꯨꯃꯤꯠ ꯑꯃꯗꯗꯤ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯅꯤ ꯍꯥꯏꯅ ꯈꯜꯂꯦ ꯁꯤꯗꯒꯤꯁꯨ ꯌꯥꯝ ꯐꯖꯅ ꯎꯔꯕꯅꯤꯅ ꯑꯩꯅ ꯈ꯭ꯋꯥꯏꯒꯤ ꯃꯐꯝꯗ ꯊꯝꯖꯅꯕ ꯄꯥꯊꯣꯛꯆꯒꯦꯅ ꯂꯥꯛꯆꯕ ꯄꯣꯠꯁꯛꯇꯨ ꯑꯩꯈꯣꯏꯒꯤ ꯇꯦꯈꯥꯎꯒ ꯃꯩꯇꯩꯒ ꯂꯩꯅꯔꯛꯄ ꯃꯔꯤꯗ ꯍꯥꯏꯕ ꯑꯩꯈꯣꯏꯒꯤ ꯋꯥꯐꯝꯗꯨ ꯑꯩ ꯃꯐꯝꯁꯤꯗ ꯂꯦꯞꯆꯔꯒ ꯑꯩ ꯄꯥꯊꯣꯛꯆꯒꯦ ꯑꯩꯅ ꯇꯦꯈꯥꯎꯒ ꯃꯩꯇꯩꯒ ꯂꯩꯅꯔꯛꯄ ꯃꯔꯤꯗ ꯋꯥꯐꯝ ꯈꯔ ꯍꯥꯏꯅ ꯄꯥꯊꯣꯛꯆꯒꯗꯧꯔꯤꯕꯁꯤ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏꯒꯤ ꯂꯩꯈꯤꯗ꯭ꯔꯕ ꯉꯁꯤꯗꯤ ꯂꯥꯏꯑꯣꯏꯕꯤꯈ꯭ꯔꯕ ꯗꯥꯛꯇꯔ ꯀꯔꯥꯝ ꯏꯕꯨꯡꯉꯣꯍꯜ ꯍꯣꯖꯥꯏꯒꯤꯅꯤ ꯑꯩꯒꯤꯗꯤ ꯅꯨꯡꯁꯤ ꯆꯥꯟꯅꯕ ꯃꯔꯨꯞꯅꯤ ꯑꯗꯣ ꯑꯣꯖꯥ ꯗꯥꯛꯇꯔ ꯀꯔꯥꯝ ꯏꯕꯨꯡꯉꯣꯍꯜꯅ ꯏꯕꯤꯔꯒ ꯐꯣꯡꯕꯤꯔꯝꯕ ꯑꯩꯈꯣꯏꯒꯤ ꯑꯁꯥꯝꯗ ꯃꯩꯇꯩꯅ ꯈꯨꯟꯗꯥꯔꯛꯈꯤꯕꯒꯤ ꯃꯔꯝꯗ ꯏꯕ ꯋꯥꯔꯦꯡ ꯑꯗꯒꯤ ꯃꯊꯪꯗ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯀꯁꯥꯔꯒꯤ ꯕꯣꯟ ꯇꯔꯥꯄꯨꯔꯗ ꯂꯤꯡꯗꯅ ꯃꯄꯥꯟ ꯐꯅ ꯂꯩꯔꯤꯕ ꯕꯔꯥꯛ ꯃ꯭ꯌꯨꯖꯝ ꯑꯦꯟ ꯂꯥꯏꯕ꯭ꯔꯦꯔꯤꯒꯤ ꯑꯩꯈꯣꯏꯒꯤ ꯐꯥꯎꯟꯗꯤꯡ ꯗꯥꯏꯔꯦꯛꯇꯔ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯁꯥꯝ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯃꯅꯤꯄꯨꯔꯤ ꯗꯤꯄꯥꯔꯠꯃꯦꯟꯇ ꯑꯩꯈꯣꯏꯒꯤ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ꯍꯦꯠ ꯑꯣꯏꯅꯁꯨ ꯊꯧ ꯄꯨꯕꯤꯔꯤꯕ ꯏꯅꯥꯎ ꯗꯥꯛꯇꯔ ꯍꯥꯎꯔꯣꯝꯕꯝ ꯔꯥꯖꯃꯅꯤꯅ ꯏꯕꯤꯕ ꯇꯦꯈꯥꯎꯒ ꯃꯩꯇꯩꯒ ꯂꯩꯅꯔꯛꯄ ꯃꯔꯤ ꯍꯥꯏꯕ ꯋꯥꯔꯦꯡ ꯁꯦꯃꯤꯅꯥꯔ ꯄꯦꯄꯔ ꯑꯃꯗꯤ ꯑꯃꯨꯛ ꯑꯀꯣꯟꯕꯗ ꯑꯩꯈꯣꯏꯒꯤ ꯏꯕꯨꯡꯉꯣ ꯊꯧꯅꯥꯎꯖꯝ ꯂꯂꯤꯠ ꯀꯥꯟꯇ ꯁꯤꯡ ꯗꯥꯛꯇꯔ ꯊꯧꯅꯥꯎꯖꯝ ꯂꯂꯤꯠ ꯀꯥꯟꯇ ꯁꯤꯡ ꯃꯥꯁꯤ ꯃꯅꯤꯄꯨꯔ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯣꯐ ꯀꯜꯆꯔꯗ ꯃꯥ ꯑꯣꯖꯥ ꯑꯣꯏꯔꯤꯕꯅꯤ ꯍꯧꯖꯤꯛ ꯃꯥꯒꯤ ꯁꯦꯃꯤꯅꯥꯔ ꯄꯦꯄꯔ ꯅꯣꯠ ꯁꯪꯀꯤꯔꯇꯟꯅ ꯄꯨꯡ ꯍꯧꯗꯣꯔꯛꯈꯤꯕ ꯑꯃꯁꯨꯡ ꯆꯥꯎꯈꯠꯂꯛꯈꯤꯕ ꯍꯥꯏꯕ ꯑꯩꯈꯣꯏꯒꯤ ꯋꯥꯔꯦꯡ ꯑꯍꯨꯝꯗ ꯌꯨꯝꯐꯝ ꯑꯣꯏꯖꯔꯒ ꯑꯩꯅ ꯋꯥꯔꯦꯡ ꯑꯃꯈꯛ ꯇꯦꯈꯥꯎꯒ ꯃꯩꯇꯩꯒ ꯂꯩꯅꯔꯛꯄ ꯃꯔꯤꯗ ꯋꯥꯐꯝ ꯈꯔ ꯍꯥꯏꯅ ꯑꯩꯈꯣꯏꯒꯤ ꯅꯕꯦꯝꯕꯔꯒꯤ ꯇꯥꯡ 9 2020ꯒꯤ ꯅꯕꯦꯝꯕꯔ 9ꯗ ꯑꯩꯅ ꯅꯤꯡꯊꯧꯀꯥꯕ ꯈꯨꯗꯤꯡꯒꯤ ꯂꯦꯞꯇꯅ ꯏꯖꯔꯝꯕ ꯁꯅꯥ ꯂꯩꯄꯥꯛꯀꯤ ꯑꯩꯈꯣꯏꯒꯤ ꯂꯃꯥꯏꯗ ꯑꯥꯔꯇꯤꯀꯜ ꯑꯃ ꯏꯖꯈꯤ ꯍꯥꯏꯔꯤꯕ ꯑꯥꯔꯇꯤꯀꯜ ꯑꯗꯨꯒꯤ ꯃꯊꯛꯇ ꯑꯩꯅ ꯍꯟꯗꯛ ꯑꯁꯥꯝ ꯈꯣꯡꯆꯠ ꯑꯩꯅ ꯆꯠꯆꯔꯨꯕ ꯑꯁꯤꯁꯤꯗ ꯑꯩꯅ ꯏꯃꯤꯠꯃꯛꯅ ꯎꯖꯔꯛꯄ ꯑꯗꯒꯤ ꯄꯨꯛꯅꯤꯡꯗ ꯊꯥꯖꯕ ꯄꯣꯛꯆꯔꯛꯄ ꯋꯥꯐꯝ ꯈꯔ ꯁꯄ꯭ꯂꯤꯃꯦꯟ ꯑꯣꯏꯅ ꯊꯝꯖꯔꯒ ꯑꯩꯒꯤ ꯋꯥꯔꯦꯡ ꯑꯗꯨ ꯈ꯭ꯋꯥꯏꯒꯤ ꯃꯐꯝꯗ ꯑꯩ ꯊꯝꯖꯒꯦ ꯋꯥꯔꯦꯡ ꯑꯁꯤ ꯇꯥꯕꯤꯅ ꯑꯩꯈꯣꯏꯒꯤ ꯆꯩꯔꯥꯎ ꯆꯤꯡ ꯃꯊꯛꯇꯒꯤ ꯃꯅꯤꯄꯨꯔ
गी सरकार नदी अखोगी इम्फाल व्यू टावर हाइदना याम फजना सादना हजिकचु नहारोल सिंह वाकिंग चखनरकपा मोइदी नहारोल कन्नगा गोरों गोरों चेंखतनागा तौरी मसीगी अकोइबगी दृश्यसे अखोगी उवाना खंजिनबनिना याम फजना उदरे आई लेजरीबा मफमसिदगिदी अदु मथक्ता कारगदी याम फजना उरमगनी मसीगी वारेंगसी आई पाथोकचगे तेखाओगा मैतेगा लेनारकपा मरीदा वाफम खरा असम दा लेरिबा मैतै सिंगना असामी सिंगबु ngasisu तेखाओ हायरगा अदुमक खंगनरी मैतैना तेखाओ हायबसी अदुंगै ख्रिस्ट कुमजा लिसिंग अमगा चनी कुनिपा द ngasiगी चीनागी यूनान प्रोविंस का म्यांमार गा ताइनाबा मफमगी बॉर्डर टाउन रुइली असिवाइदा पालंबा ताई कांगबुगी निथौ मचा सुखाफा कौबना पाटकाई चिंगसांग लान लाक्लगा ngasiगी असम राज्यगी शिवसागर रोमदा लिंखलंबा शिवसागर से अखोई अहोमना लागा अहानबा मखोगी निथौ कोनुंग अहोमगी अखोगी पावर ऑफ सेंटर से अहानबदा अखोगी चराई दियो हारिबा मफम सिदनी हाइबा गी कुई फंगनाय अदुगा मदुगी रिमेन सिंगदु ngasi बावबा अखोगी मोनुमेंट सिंगसु लेरी अहानबा ताई अहोम लेबाकी निथौ सुखाफाना 1268 फावबा पांदुना लिंखलंबा अहोम लेबाक अदु अवांग नोंपोक भारत ख्रिस्ट कुमजा 1826 फावबा मपान फना पालमने मैतैना तेखाओ लेबाक हाइना खंगनरकपा अहोम लेबाक हाइबदी ngasiगी आसामगा इरमदम मैत्रबाक मणिपुरगा ममांगै मतमदगी हौना नक्नबा मरी लेनारई हाइबसी मयांग तेखाओ लोन हाइबा मैतैगी अरीबा लाइरिकता मैदिंगु निथौ खोंबा हाइबदी ख्रिस्ट कुमजा 1432 दगिना 1467 गी मतमदा तेखाओ लेबाक्तगी गोविंद मानिक कौबा मामोन अमा इमुंग तरुकी मियोई सिंगा लोइनना मणिपुरदा लाक्तुना लेरखी मतुंग मैदिंगु क्याम्बा हाइबदी 1437 दगिना 1508 की मतमदसु तेखाओ लेबाक्तगी बामोन खुपु अमा मणिपुरदा चंगलखी हाइना पलमलिबा अदुगा मैदिंगु कबोम्बा हाइबदी ख्रिस्ट कुमजा 1524 दगिना 1542 गी हक्तकी चैथारोल कुंबाबगी लाचंदा आई कोतौजरी चैथारोल कुंबाबगी लेचोन कोंगालोन मानबगी कुमसोक 1458 तेखाओ लंबी फाले तेखाओ लेमक खोंगनेमबी चंखिए सामू तेखाओ ngamba थोलके तेखाओ लुसुंग अदुंगै साये हाइना यावरमलिबा न चिंगबा सिंग कयागी असिना मयेक सेंगना ताकली मसीगी मनुंग अकोनबगी मैदुंगु कबोम्बा हक्तकी चैथारोल कुंबाबा लाचंदा तेखाओ लेमा खोंगनेमबी चंखिए हाइरिबा असिना मैतै निंगथौ कोनगी निंगोलना अहोम लेबाकी लेमा महारानी ओइखिबसी भाइगचंद्र महाराज की मयामबुंग गौरश्याम हाइबदी मरामबगी मचानुपी फोंदा लोकपी हाइबदी कुरंग नयिनी खक्ता नते हाइबसिसु मयेक सेंगना ताकली ngasi फावबदसु अहोम लेबाकी पुवारी लाचलदा थोइदोकपा मफम कल्लिबी अदुगा अहोम लेबाकी मियामना ngasi मक्सु थोइदोकना इकाई खुमनरिबी महारानी कुरंग नयनीबु अहोम लेबाकी निंगथौ राजेश्वर सिंहदा थाजदुना अहोम लेबाकी अखोगी मनाई माजी कौबा मफमदा अखोगी लुहोंखिबसी ख्रिस्ट कुमजा 1768 तनी हाइबगी रोकोट फंगली अहोम लेबाकी अतांगबी महारानी मैतै निंगोल कुरंग नयनीगी यामना समजिल्लबा वारीदी मैतै निंगथौ चिंथंग खोंबा हाइबदी भाइगचंद्रना अहोम निंगथौ राजेश्वरगी मतेंगदगी मैत्रबाक्तगी अवा तांथोक्तुना मैतै निंगथौ खुबोंग हंजिल्लबा मतुंग दा अहोम लेबाका हेना चेसिन्नबा मरी थमननबगीदमक मयामबुंग गौरश्यामगी मचानुपी फोंदा लोकपीबु अहोम निंगथौ राजेश्वरदा थाजदुना ख्रिस्ट कुमजा 1768 ता लुहोंखी लुहोंगलबा मतुंगदा कुरंग नयनी हाइना बिंथोनबीबगा लोइनना अहोम लेबाकी महारानी हापखी दुबु लुहोंगलबा मतुंग सही अमखक लेरगा अहोम निंगथौ राजेश्वर सिंह नुमित खरनी खक मसा इरमलगा ख्रिस्ट कुमजा 1769 दा नोंगा खीबगा मनाउनिपा लक्ष्मी सिंहना अहोम निंगथौ फंबाल काखी अदुबु चैरक अदुदा माउ मारिया कांगबुगी लुचिंगबा राघव मोरान कौबना लुचिंगबा मोरान सिंगना
लाल हौरक्तुना अहोम निंगथौ लक्ष्मी सिंहबु फारगा बंदी ओइना थमखरगा महारानी कुरंग नयनीबु नमदुना लौरगा अहोम लेबाकी निंगथौ ओइखि अदुबु मैतै निंगोल कुरंग नयनीगी थोइदोकना हई सिंगबा मतिक मथौनागी खुजिन थौरांगदगी ख्रिस्ट कुमजा 1770 गी एप्रिल तांग 13 हाइबदी बिहु नुमित नि अखोगी महौसाना एप्रिल 14 ओइबनी राघव मोरान हातुना मोरान सिंगी बंदी ओइरुरबा लक्ष्मी सिंहबु अमुक हन्ना अहोम निंगथौ फंबाल काहनखि अदुबु मैतै निंगोल महारानी कुरंगनयनीबु मनाउनुपा लक्ष्मी सिंहना लौदुना महाकी महारानी अमुक ओहनखि मधुगी मतुंगदा महारानी कुरंगनयनीगी थौदोक वारीगी करिगुंबा लाचल अमा फावबा फंगबा ngamdragasu मैतै निंगोल महारानी कुरंगनयनीगी खुजिल थौरांगदा माउ मारिया लुचिंगबा राघव मोरान हालमद्रबदी ngasi अखोइना खंगनरिबा असम लेबाकी पुवारीगी इचेल माइकै अमरोमदा सोइदनमकी थैरमगनी अहोम लेबाक हाइना खंगनरिबसिगी महुत्ता माउ मारिया नत्रगा मोराल लेबाक हाइना सोइदनमकी खंगनरंबा याय मसीगिदमक ngasiगी असमगी ताई अहोम सिंगना मैतै निंगोल महारानी कुरंगनयनीगी मफमदा तोलिबा सिंगमलरोइदबा लमननी हाइबसी मखोइ मसाना खंगजबगुम ngasi फावदसु मखोइना महारानी कुरंगनयनीबु इकाई खुमनजबा लेप्त्रि महारानी कुरंगनयनीना अखोइगी दिखौ मुख कौवा मफमगी मगलू खात हाइना कौवा मफमदा तौरंबा पुखरी ngasi फावदा अखोइगी जायकेर मगलू जायकेर पुखरी हाइदना अखोइ तौरंबा पुखरी ngasi फावदा चेक्सिनना ngak सेंदुना थंबिरी हाइरिबसी आइगी असम खोंचतकी अखोइगी 18 सुबदा आई यावखिबनी अहोम लेबाकता खुंदा लेतारकपा मैतै सिंगा मरी लेनबा मफम सिंगबु योखत पीबा ओइना धेमाजी डिस्ट्रिक्ट मनुंगदा मैतै लानमी सिंगना लिंखलंबा मा मणिपुरी आइथान हाइबदी मणिपुर इमागी इमा लाइरेंबिगी लाइसंग हाइबनी मसी मखोइगी असोमदा धेमाजी अखोइगी द्रिबुगोर देगी अखोइगी शिवसागर ना चिंबा कनोगी अखोइगी असोम माइकैगी अखोइगी डिस्ट्रिक्ट सिंगदा लेरिबा ताई अहोम सिंगना याम अरुबा लाइफम अमा ओइना याम फजना सेमगा सागतना तौरी मसीगी मफम जिदैसदा अखोइ मैतै लानमीना अखोइगी धेमाजी टाउन दगी डिस्ट्रिक्ट टाउन दगी हाइरिबा लाइसंग मा मणिपुरी आइथान हाइरिबसी अखोइगी मणिपुरी इमा मणिपुरी लाइरेंबिगी लाइसंग हाइरिबा लाइसंगसी धेमाजी टाउन दगी किलोमीटर 18 किलोमीटर अखोइगी लंबी थेक खोइना कोइना चलगा लेबा जगह अमदा लेबनी आई मसीगिसी आई हंदकी असम खोंचतकी 9 सुबा सरुक्ता थमजखरबनी ngasisu lamdam asongi akoigi चराइदियो देगी शिवसागर द्रिबुगोर नचिंबा मयाम सिगी माइकई असोंगी धेमाजी नचिंबा डिस्ट्रिक्ट असोंगी मियामना अरुबा लाइफम अमोइना लौनरी मसिदासु अखोई मैतई सिंगना मसे अखोई मखोइगा नुक्सी चानाबगी अखोई चानना लेमिनबगी खुदम अमा उत्पा ओइना अखोई किसु मैतई ओइना चहीगी करिगुंबा पोसक खरदी अखोई कुममगी ओइना नोमा निनी खक और नोमा खक ओरसु लाइ हराउबबु ओरसु नत्रगा करिगुंबा अखोई थौदोक अमदा मैतई लाइ बोरसु हिंदू लाइ बोरसु करिगुंबा अमा अखोई सोइदना तौरगदी अखोई अहोम सिंगा असमगी अहोम सिंगा अखोइगा नुक्सिना चानबसी हेन्ना चेसिनबा हेंगतकनी हाइबसी आई थमजनिंगी अमरोमदा येंगलुरगना ख्रिस्ट कुमजा 1826 फावबा हाइबदी 1826 ता अखोई अहोम लेबाक्सी ब्रिटिशना लौसिनगिद्रिनी अदु फावबदी अखोई याम खुकन पांगन्ना अखोई पालंबा अहोम लेबाकना मयाई भारत लोमदगी थेनखांग कयारक्ता तक्सिलखिबा मुगल सिंगी शक्ति सिंबु फेगाक फैना थिंबिरमद्रबदी ngasi oiriba manipur puwari gi masak asi tongan ba maikai akhoi gi amoromgi oina chatlamba yai haiba sisu lalroidaba wafam amani masimakti akhoi gi maitre bak manipur da na akhoi gi ahom leibak ta singam laroidana tonsil level laman amani haibada haiman bathora tawgi su ahom leibak si akhoi ga त्रिपुरा से अखोई तखेल सिंह से अखोई मैतई
ꯂꯥꯟ ꯁꯣꯛꯅꯔꯛꯏ ꯂꯥꯟ ꯇꯧꯅꯔꯛꯏ ꯀꯁꯥꯔꯤꯁꯤꯡ ꯃꯌꯥꯡ ꯊꯣꯡꯅꯥꯡꯁꯤꯡ ꯑꯩꯈꯣꯏ ꯂꯥꯟ ꯁꯣꯛꯅꯔꯛꯏ ꯑꯗꯨꯒ ꯑꯍꯣꯝꯁꯤꯡꯁꯦ ꯑꯩꯈꯣꯏꯒ ꯑꯃꯨꯛ ꯐꯥꯎꯕ ꯌꯦꯡꯊꯤꯅꯕ ꯂꯩꯔꯛꯇꯦ ꯃꯗꯨꯒꯤ ꯃꯍꯨꯠꯇ ꯑꯩꯈꯣꯏꯒ ꯃꯈꯣꯏꯒ ꯂꯧꯊꯣꯛ ꯂꯧꯁꯤꯟ ꯄꯨꯊꯣꯛ ꯄꯨꯁꯤꯟ ꯑꯩꯈꯣꯏꯒꯤ ꯆꯠꯅꯕꯤꯒꯤ ꯀꯔꯤꯗ ꯂꯣꯏꯅꯃꯛ ꯐꯤꯖꯦꯠ ꯆꯥꯛꯆꯥꯗ ꯇꯧꯗꯅ ꯌꯥꯝ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯥꯛꯄ ꯑꯗꯨꯒꯨꯝꯕꯅꯤ ꯑꯗꯨꯅ ꯉꯁꯤꯒꯤ ꯑꯁꯥꯝꯗ ꯄꯥꯜꯂꯝꯕ ꯑꯍꯣꯝꯁꯤꯡꯕꯨ ꯃꯩꯇꯩꯅ ꯑꯩꯈꯣꯏꯒꯤ ꯇꯦꯈꯥꯎ ꯍꯥꯏꯔꯒ ꯈꯪꯅꯔꯛꯈꯤꯕꯒꯤ ꯃꯔꯝꯗꯤ ꯃꯈꯣꯏ ꯑꯁꯤ ꯗꯤꯈꯧ ꯇꯨꯔꯦꯜꯒꯤ ꯃꯄꯥꯟꯗ ꯇꯥꯔꯝꯕꯗꯒꯤ ꯃꯩꯇꯩꯅ ꯂꯣꯟꯊꯩꯗ ꯇꯦꯈꯥꯎ ꯍꯥꯏꯅ ꯈꯪꯅꯔꯛꯈꯤꯕꯅꯤ ꯍꯥꯏꯅ ꯂꯧꯅꯩ ꯑꯃꯔꯣꯝꯗ ꯇꯦꯈꯥꯎꯁꯤꯡꯅ ꯃꯩꯇꯩꯕꯨ ꯃꯨꯒ꯭ꯂꯨ ꯑꯗꯨꯒ ꯃꯩꯇꯩꯁꯤꯡꯒꯤ ꯂꯩꯕꯥꯛ ꯉꯁꯤꯒꯤ ꯃꯅꯤꯄꯨꯔꯕꯨ ꯃꯦꯈꯂꯤ ꯍꯥꯏꯅ ꯈꯪꯅꯔꯛꯈꯤ ꯍꯥꯏꯕꯁꯤꯁꯨ ꯑꯔꯤꯕ ꯔꯦꯀꯣꯔꯗꯁꯤꯡꯗꯒꯤ ꯈꯪꯕ ꯉꯝꯃꯤ ꯑꯗꯣ ꯃꯁꯤꯒꯤ ꯑꯩꯈꯣꯏ ꯂꯩꯕꯥꯛ ꯑꯁꯤꯕꯨ ꯃꯦꯈꯂꯤ ꯍꯥꯏꯅ ꯇꯧꯔꯝꯃꯤ ꯍꯥꯏꯕꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗ ꯒꯧꯔꯁ꯭ꯌꯥꯝꯒꯤ ꯃꯇꯝꯗ ꯏꯁ ꯏꯟꯗꯤꯌꯥ ꯀꯝꯄꯦꯅꯤꯒ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒ ꯍꯥꯏꯇꯥꯔꯦ ꯃꯇꯝꯗꯨꯗ ꯃꯅꯤꯄꯨꯔ ꯀꯧꯔꯝꯕ ꯅꯠꯇ꯭ꯔꯤ ꯃꯩꯇ꯭ꯔꯕꯥꯛꯀ ꯑꯩꯈꯣꯏꯒꯤ ꯑꯍꯥꯟꯕ ꯑꯩꯈꯣꯏꯒꯤ ꯍꯤꯁꯇꯣꯔꯤꯌꯥꯟꯁꯤꯡꯅ ꯑꯈꯪ ꯑꯍꯩꯁꯤꯡꯅ ꯐꯥꯔꯁ ꯑꯦꯡꯂꯣ ꯃꯅꯤꯄꯨꯔꯤ ꯇ꯭ꯔꯤꯇꯤ ꯍꯥꯏ ꯑꯗꯨ ꯃꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤ ꯃꯦꯛꯂꯤ ꯔꯥꯖꯥ ꯍꯥꯏꯅ ꯊꯥꯏ ꯑꯗꯨꯅ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏꯒꯤ ꯑꯁꯥꯝꯒꯤ ꯀꯥꯡꯕꯨꯅ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝ ꯑꯁꯤꯕꯨ ꯃꯦꯛꯂꯤ ꯍꯥꯏꯅ ꯈꯪꯅꯔꯝꯃꯤ ꯍꯥꯏꯕꯁꯤꯁꯨ ꯃꯌꯦꯛ ꯁꯦꯡꯅ ꯑꯩꯈꯣꯏ ꯇꯥꯛꯏ ꯃꯌꯥꯡ ꯇꯦꯈꯥꯎꯂꯣꯟ ꯍꯥꯏꯔꯤꯕ ꯃꯩꯇꯩꯒꯤ ꯑꯔꯤꯕ ꯂꯥꯏꯔꯤꯛ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯅꯤꯄꯨꯔꯗ ꯃꯩꯗꯤꯡꯉꯨ ꯅꯤꯡꯊꯧ ꯈꯣꯡꯕ ꯍꯥꯏꯕꯗꯤ 1432ꯗꯒꯤꯅ 1467ꯒꯤ ꯃꯇꯝꯗ ꯇꯦꯈꯥꯎ ꯂꯩꯕꯥꯛꯇꯒꯤ ꯒꯣꯕꯤꯟꯗ ꯃꯅꯤꯛ ꯀꯧꯕ ꯕꯥꯃꯣꯟ ꯑꯃ ꯏꯃꯨꯡ 6ꯀꯤ ꯃꯤꯑꯣꯏꯁꯤꯡꯒ ꯂꯣꯏꯅꯅ ꯃꯅꯤꯄꯨꯔꯗ ꯂꯥꯛꯇꯨꯅ ꯂꯩꯔꯛꯈꯤ ꯃꯇꯨꯡ ꯃꯩꯗꯤꯡꯉꯨ ꯀꯤꯌꯥꯝꯕ ꯍꯥꯏꯕꯗꯤ 1437ꯗꯒꯤꯅ 1508ꯀꯤ ꯃꯇꯝꯗꯁꯨ ꯇꯦꯈꯥꯎ ꯂꯩꯕꯥꯛꯇꯒꯤ ꯕꯥꯃꯣꯟ ꯈꯨꯠꯄꯨ ꯑꯃ ꯃꯅꯤꯄꯨꯔꯗ ꯆꯪꯂꯛꯈꯤ ꯍꯥꯏꯅ ꯄꯜꯂꯤ ꯑꯃꯔꯣꯝꯗ ꯃꯩꯗꯤꯡꯉꯨ ꯒꯔꯤꯕ ꯅꯤꯋꯥꯁ ꯍꯥꯏꯕꯗꯤ 1709ꯗꯒꯤꯅ 1748ꯀꯤ ꯃꯇꯝꯗ ꯇꯦꯈꯥꯎ ꯅꯤꯡꯊꯧ ꯀꯣꯅꯨꯡꯗꯒꯤ ꯅꯤꯡꯊꯧꯒꯤ ꯒꯨꯔꯨꯃꯛ ꯌꯥꯎꯅ ꯕ꯭ꯔꯥꯍꯃꯟ ꯀꯌꯥ ꯃꯩꯇꯩ ꯂꯩꯕꯥꯛ ꯃꯅꯤꯄꯨꯔꯗ ꯂꯥꯛꯈꯤ ꯍꯥꯏꯕꯁꯤ ꯆꯩꯊꯥꯔꯣꯜ ꯀꯨꯝꯕꯥꯕꯗꯒꯤ ꯈꯪꯕ ꯉꯝꯃꯤ ꯑꯗꯨꯒꯨꯝꯕ ꯀꯌꯥ ꯑꯗꯨꯅ ꯃꯅꯤꯄꯨꯔꯗ ꯍꯤꯟꯗꯨ ꯂꯥꯏꯅꯤꯡ ꯂꯤꯆꯠ ꯂꯥꯛꯂꯕ ꯃꯇꯨꯡꯗ ꯑꯁꯥꯝꯗ ꯁ꯭ꯔꯤ ꯃꯟꯇ ꯁꯪꯒꯔꯗꯦꯕꯒꯤ ꯂꯤꯆꯤꯡ ꯃꯈꯥꯗ ꯃꯄꯥꯡꯒꯜ ꯀꯟꯅ ꯁꯟꯗꯣꯔꯛꯈꯤꯕ ꯕꯩꯁꯅꯕꯤꯖꯝꯒꯤ ꯃꯁꯛ ꯀꯌꯥ ꯑꯃ ꯃꯥꯟꯅꯕ ꯃꯑꯣꯡꯗ ꯃꯩꯇ꯭ꯔꯕꯥꯛꯇꯁꯨ ꯂꯥꯛꯈꯤ ꯇꯁꯦꯡꯅꯁꯨ ꯃꯅꯤꯄꯨꯔꯗ ꯆꯪꯂꯛꯈꯤꯕ ꯒꯧꯔꯤꯌꯥ ꯕꯩꯁꯅꯕꯤꯖꯝꯒꯤ ꯃꯁꯛ ꯑꯁꯤ ꯕꯦꯡꯒꯣꯜꯒꯤ ꯆꯩꯇꯩꯅ ꯃꯍꯥꯄ꯭ꯔꯚꯨꯅ ꯍꯧꯗꯣꯔꯛꯈꯤꯕ ꯕꯩꯁꯅꯕꯤꯖꯝꯒꯤ ꯂꯤꯆꯠ ꯑꯗꯨꯅꯤ ꯍꯥꯏꯖꯔꯒꯁꯨ ꯑꯌꯥꯝꯕ ꯃꯆꯠꯁꯤꯡꯗꯤ ꯇꯦꯈꯥꯎ ꯂꯩꯕꯥꯛꯇ ꯃꯄꯥꯟ ꯐꯅ ꯍꯧꯔꯛꯈꯤꯕ ꯕꯩꯁꯅꯕꯤꯖꯝꯒꯤ ꯃꯁꯛꯁꯤꯡ ꯑꯗꯨꯅꯤ ꯍꯥꯏꯅ ꯂꯧꯕꯗ ꯂꯥꯟꯗꯦ ꯉꯁꯤꯒꯤ ꯃꯅꯤꯄꯨꯔꯤ ꯒꯧꯔꯤꯌꯥ ꯕꯩꯁꯅꯕꯁꯤꯡꯒꯤ ꯈꯨꯟꯅꯥꯏꯗ ꯂꯩꯀꯥꯏ ꯈꯨꯡꯒꯪ ꯈꯨꯗꯤꯡ ꯁ꯭ꯔꯤ ꯔꯥꯙꯥ ꯀ꯭ꯔꯤꯁꯅꯒꯤ ꯃꯟꯗꯤꯔ ꯂꯤꯡꯗꯨꯅ ꯆꯥꯎꯔꯕ ꯃꯥꯟꯗꯞ ꯑꯃꯃꯝ ꯀꯣꯟꯅꯍꯜꯂꯒ ꯃꯩꯇꯩ ꯕꯩꯁꯅꯕꯁꯤꯡꯒꯤ ꯄꯨꯟꯁꯤ ꯂꯝꯕꯤ ꯄꯔꯤꯡ ꯌꯥꯠꯄꯤꯕꯒꯤ ꯊꯧꯗꯥꯡ ꯌꯥꯔꯛꯈꯤꯕ ꯃꯇꯧꯁꯤꯡ ꯑꯁꯤ ꯑꯍꯣꯝ ꯂꯩꯕꯥꯛꯀꯤ ꯇꯦꯈꯥꯎꯁꯤꯡꯅ ꯃꯥꯒꯤ ꯈꯨꯡꯒꯪ ꯂꯩꯀꯥꯏꯁꯤꯡꯗ ꯅꯥꯝꯘꯔ ꯍꯥꯏꯗꯨꯅ ꯂꯥꯏꯁꯪ ꯃꯥꯟꯗꯞ ꯂꯤꯡꯈꯠꯇꯨꯅ ꯊꯝꯅꯕꯒꯤ ꯆꯞ ꯆꯥꯕ ꯃꯑꯣꯡ ꯑꯗꯨꯗꯒꯤ ꯂꯧꯔꯛꯈꯤꯕꯅꯤ ꯇꯧꯕꯒꯤꯁꯨ ꯃꯅꯤꯄꯨꯔꯗ ꯂꯥꯛꯈꯤꯕ ꯖꯒꯣꯏ ꯔꯥꯁ ꯑꯁꯤꯃꯛꯁꯨ ꯑꯍꯣꯝ ꯂꯩꯕꯥꯛꯀꯤ ꯁꯇ꯭ꯔꯤꯌꯥ ꯖꯒꯣꯏꯒꯤ ꯏꯊꯤꯜꯗꯒꯤ ꯊꯣꯔꯛꯈꯤꯕꯅꯤ ꯍꯥꯏꯕꯁꯤ ꯑꯈꯪ ꯑꯍꯩ ꯀꯌꯥꯅ ꯌꯥꯅꯔꯤꯕ ꯋꯥꯐꯝꯅꯤ ꯃꯅꯤꯄꯨꯔꯗ ꯋꯥꯔꯤ ꯂꯤꯕꯒꯤ ꯀꯂꯥ ꯍꯧꯗꯣꯔꯛꯈꯤꯕꯗꯒꯤ ꯋꯥꯔꯤ ꯂꯤꯕꯝ ꯍꯥꯏꯅ ꯈꯪꯅꯔꯤꯕ ꯁꯥꯒꯩꯒꯤ ꯄꯨꯀꯣꯛ ꯖꯤꯎꯔꯥꯝ ꯁꯔꯃ ꯍꯥꯏꯕꯁꯤ ꯃꯍꯥꯔꯥꯖ ꯚꯥꯏꯒꯆꯟꯗ꯭ꯔꯅ ꯇꯦꯈꯥꯎ ꯂꯩꯕꯥꯛꯇꯒꯤ ꯃꯅꯤꯄꯨꯔꯗ ꯄꯨꯁꯤꯜꯂꯛꯈꯤꯕ ꯕ꯭ꯔꯥꯍꯃꯟꯅꯤ ꯕ꯭ꯔꯥꯍꯃꯟ ꯑꯁꯤꯅ ꯃꯅꯤꯄꯨꯔꯗ ꯑꯍꯥꯟꯕ ꯑꯣꯏꯅ ꯁ꯭ꯔꯤꯃꯗ ꯚꯥꯒꯕꯠꯀꯤ ꯗꯁꯝ ꯁ꯭ꯀꯟꯗ ꯂꯤꯈꯤ ꯍꯥꯏꯕꯒꯤ ꯔꯦꯀꯣꯔꯗ ꯂꯩꯔꯤ ꯃꯅꯤꯄꯨꯔꯒꯤ ꯉꯁꯤ ꯃꯥꯂꯦꯝ ꯁꯤꯟꯅ ꯐꯥꯎꯔꯤꯕ ꯄꯨꯡ ꯆꯣꯂꯣꯝ ꯍꯥꯏꯕ ꯀꯂꯥ ꯑꯁꯤꯁꯨ ꯃꯅꯤꯄꯨꯔꯒꯤ ꯂꯩꯍꯥꯎꯒ ꯇꯣꯞ ꯇꯣꯞꯅ ꯆꯥꯟꯅꯖꯕ ꯃꯑꯣꯡꯗ ꯁꯦꯝꯒꯠꯆꯔꯛꯏ ꯍꯥꯏꯖꯔꯒꯁꯨ ꯇꯦꯈꯥꯎ ꯂꯩꯕꯥꯛꯀꯤ ꯁꯇ꯭ꯔꯤꯌꯥ ꯙꯦꯃꯥꯂꯤ ꯄꯨꯔꯕꯪꯒ ꯍꯥꯏꯅ ꯈꯪꯅꯔꯤꯕ ꯄꯨꯡꯌꯩ ꯃꯈꯜꯒꯤ ꯏꯊꯤꯜꯗꯒꯤ ꯊꯣꯔꯛꯈꯤꯕꯅꯤ ꯍꯥꯏꯕꯁꯤꯁꯨ ꯑꯈꯪ ꯑꯍꯩ ꯂꯝ ꯑꯁꯣꯝꯒꯤ ꯑꯈꯪ ꯑꯍꯩ ꯀꯌꯥꯅ ꯌꯥꯅꯔꯤꯕ ꯋꯥꯐꯝꯅꯤ ꯃꯩꯇꯩꯅ ꯅꯤꯡꯁꯤꯡꯕ ꯊꯣꯛꯇ꯭ꯔꯕ ꯃꯇꯝꯗꯒꯤ ꯌꯩꯅ ꯊꯤꯟꯅꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯈꯜꯒꯤ ꯄꯨꯡ ꯁꯤꯖꯤꯟꯅꯈ꯭ꯔꯒꯁꯨ ꯎꯀꯛꯀꯤ ꯀꯣꯊꯣꯛꯂꯒ ꯑꯍꯣꯕꯒꯤ ꯃꯃꯥꯏꯗ ꯁꯎꯟ ꯇꯤꯡꯗꯨꯅ ꯌꯩ ꯊꯤꯟꯅꯕꯒꯤ ꯄꯨꯡ ꯃꯈꯜ ꯄꯨꯊꯣꯔꯛꯈꯤꯕꯗꯤ ꯃꯩꯗꯤꯡꯉꯨ ꯈꯨꯌꯣꯏ ꯇꯣꯝꯄꯣꯛ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯈ꯭ꯔꯤꯁꯇ ꯀꯨꯝꯖꯥ 152ꯗꯒꯤꯅ 2humfumari ꯐꯥꯎꯕ ꯄꯥꯟꯕ ꯃꯇꯝꯗꯒꯤꯅꯤ ꯍꯥꯏꯕꯁꯤ ꯆꯩꯊꯥꯔꯣꯜ ꯀꯨꯝꯕꯥꯕꯗ ꯄꯜꯂꯝꯂꯤꯕ ꯂꯥꯆꯜ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯁꯒꯥꯞꯗ 63ꯇ ꯈꯨꯌꯣꯏ ꯇꯣꯝꯄꯣꯛꯅ ꯅꯤꯡꯊꯧ ꯑꯣꯏꯌꯦ ꯃꯍꯥꯛꯇꯛꯇ ꯁꯖꯤ ꯃꯋꯨꯟꯅ ꯄꯨꯡ ꯇꯤꯡꯗꯨꯅ ꯌꯩꯕꯗ ꯁꯖꯤꯒꯨꯝ ꯈꯣꯡꯉꯦ ꯃꯗꯨꯗꯒꯤ ꯀꯩ ꯃꯋꯨꯟꯅ ꯑꯃꯨꯛ ꯇꯤꯡꯕꯗ ꯀꯩꯒꯨꯝ ꯈꯣꯡꯉꯦ ꯑꯗꯨ ꯃꯇꯨꯡꯗ ꯁꯟ ꯃꯋꯨꯟꯅ ꯇꯤꯡꯕꯗ ꯄꯨꯡ ꯃꯈꯣꯟ ꯊꯣꯛꯈꯤꯌꯦ ꯍꯥꯏꯗꯅ ꯑꯩꯈꯣꯏꯒꯤ ꯈꯨꯌꯣꯏ ꯇꯣꯝꯄꯣꯛꯀꯤ ꯃꯇꯝꯒꯤ ꯏꯟꯇ꯭ꯔꯤ ꯑꯃ ꯌꯥꯎꯔꯤ ꯑꯁꯤꯒꯨꯝꯕ
ꯆꯩꯊꯥꯔꯣꯜ ꯀꯨꯝꯕꯥꯕꯒꯤ ꯂꯥꯆꯟ ꯑꯁꯤꯗꯒꯤ ꯈꯪꯕ ꯉꯝꯂꯤꯕꯁꯤ ꯃꯩꯗꯤꯡꯉꯨ ꯈꯨꯌꯣꯏ ꯇꯣꯝꯄꯣꯛ ꯀꯤ ꯍꯥꯛꯇꯛꯇ ꯃꯃꯥꯏ ꯁꯎꯟ ꯇꯤꯡꯕ ꯄꯨꯡ ꯁꯥꯗꯨꯅ ꯆꯥꯡꯌꯦꯡ ꯇꯧꯔꯒ ꯃꯑꯣꯡ ꯇꯥꯅ ꯌꯩꯕ ꯊꯤꯟꯕ ꯌꯥꯕ ꯄꯨꯡ ꯃꯅꯤꯄꯨꯔꯗ ꯄꯨꯊꯣꯛꯂꯛꯈꯤꯕꯅꯤ ꯍꯥꯏꯕꯁꯤꯅꯤ꯫ ꯑꯃꯔꯣꯝꯗꯁꯨ ꯃꯩꯇꯩꯒꯤ ꯑꯔꯤꯕ ꯈꯨꯠꯏ ꯂꯥꯏꯔꯤꯛ ꯆꯛꯄ ꯇꯤꯟꯁꯥꯡꯂꯣꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯩꯇꯩꯅ ꯖꯒꯣꯏ ꯏꯁꯩꯗ ꯊꯤꯟꯅꯅꯕ ꯄꯨꯡ ꯃꯈꯜ ꯑꯍꯥꯟꯕ ꯑꯣꯏꯅ ꯆꯛꯄ ꯇꯤꯟꯁꯥꯡꯅ ꯈ꯭ꯔꯤꯁꯇ ꯀꯨꯝꯖꯥ 158ꯒꯤ ꯃꯇꯝ ꯑꯗꯨꯋꯥꯏꯗ ꯄꯨꯊꯣꯔꯛꯈꯤꯕꯒ ꯂꯣꯏꯅꯅ ꯃꯃꯥꯏ ꯑꯅꯤ ꯂꯣꯡꯕ ꯄꯨꯡ ꯃꯈꯜꯁꯨ ꯃꯇꯝ ꯑꯗꯨꯗꯒꯤ ꯍꯧꯗꯣꯔꯛꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯅꯤꯄꯨꯔꯗ ꯃꯩꯗꯤꯡꯉꯨ ꯈꯨꯌꯣꯏ ꯇꯣꯝꯄꯣꯛꯀꯤ ꯃꯇꯝꯗꯒꯤ ꯌꯥꯝꯅ ꯉꯜꯂꯤꯉꯩ ꯃꯇꯝꯗꯒꯤ ꯍꯧꯅ ꯂꯩꯖꯔꯛꯂꯕ ꯌꯩꯅ ꯊꯤꯟꯅꯕ ꯑꯩꯈꯣꯏꯒꯤ ꯈꯣꯡ, ꯍꯋꯣꯟ ꯍꯥꯏꯕꯅꯆꯤꯡꯕ ꯄꯨꯡ ꯃꯈꯜꯁꯤꯡꯒꯤ ꯃꯊꯛꯇ ꯃꯃꯥꯏꯗ ꯁꯎꯟ ꯇꯤꯡꯕ ꯂꯥꯡꯇꯦ ꯄꯨꯡ, ꯍꯔꯥꯎ ꯄꯨꯡ, ꯇꯥꯟꯌꯩ ꯄꯨꯡ, ꯈꯨꯟꯄꯨꯡ, ꯂꯥꯏꯄꯨꯡ, ꯄꯥꯅꯥ ꯄꯨꯡ, ꯄꯥꯎꯖꯦꯜ ꯄꯨꯡ ꯍꯥꯏꯕꯅꯆꯤꯡꯕ ꯄꯨꯡ ꯃꯈꯜꯁꯤꯡ ꯂꯩꯔꯛꯂꯦ ꯍꯥꯏꯅ ꯂꯧꯕ ꯌꯥꯏ꯫ ꯑꯗꯨꯕꯨ ꯉꯁꯤ ꯑꯩꯈꯣꯏꯅ ꯃꯩꯇꯩ ꯄꯨꯡ ꯍꯥꯏꯅ ꯈꯪꯅꯔꯤꯕ ꯄꯨꯡ ꯃꯈꯜ ꯑꯁꯤꯗꯤ ꯃꯩꯇꯩ ꯅꯤꯡꯊꯧ ꯚꯥꯏꯒꯆꯟꯗ꯭ꯔꯅ ꯃꯅꯤꯄꯨꯔꯗꯒꯤ ꯆꯦꯟꯈ꯭ꯔꯒ ꯑꯍꯣꯝ ꯅꯤꯡꯊꯧ ꯔꯥꯖꯦꯁ꯭ꯋꯔꯒꯤ ꯃꯐꯝꯗ ꯃꯇꯦꯡꯒꯤꯗꯃꯛ ꯂꯩꯈꯤꯕ ꯃꯇꯝꯗ ꯃꯩꯇꯩ ꯅꯤꯡꯊꯧꯕꯨ ꯌꯦꯡꯍꯟꯅꯕꯒꯤꯗꯃꯛ ꯂꯤꯂꯥꯔꯣꯏ 3 ꯂꯣꯝꯅ ꯁꯥꯟꯅꯕ ꯔꯥꯕꯟ ꯕꯙ ꯍꯥꯏꯕ ꯂꯤꯂꯥꯒꯤ ꯃꯊꯛꯇ ꯃꯈꯜ ꯃꯈꯥ ꯀꯨꯝꯍꯩ ꯀꯌꯥ ꯎꯠꯈꯤꯕꯁꯤꯡꯒꯤ ꯃꯔꯛꯇ ꯄꯈꯋꯥꯁ ꯍꯥꯏꯕ ꯄꯨꯡ ꯃꯈꯜ ꯑꯗꯨ ꯌꯩꯕ ꯊꯤꯟꯕ ꯌꯥꯎꯗꯨꯅ ꯎꯔꯛꯈꯤꯕꯗꯒꯤ ꯑꯍꯣꯝ ꯅꯤꯡꯊꯧꯒꯤ ꯃꯇꯦꯡꯗꯒꯤ ꯚꯥꯏꯒꯆꯟꯗ꯭ꯔꯅ ꯃꯅꯤꯄꯨꯔꯒꯤ ꯐꯝꯕꯥꯜ ꯑꯃꯨꯛ ꯍꯟꯖꯤꯜꯂꯕ ꯃꯇꯨꯡꯗ ꯑꯍꯣꯝ ꯂꯩꯕꯥꯛꯇ ꯃꯍꯥꯛꯅ ꯎꯔꯛꯈꯤꯕ ꯄꯈꯋꯥꯁ ꯄꯨꯡꯒꯤ ꯃꯁꯛ ꯑꯃꯁꯨꯡ ꯃꯗꯨ ꯊꯤꯟꯕ ꯑꯗꯨꯒꯤ ꯏꯊꯤꯜꯗꯒꯤ ꯃꯅꯤꯄꯨꯔꯗ ꯃꯃꯥꯏ ꯑꯅꯤ ꯁꯎꯟ ꯇꯤꯡꯂꯒ ꯑꯅꯤꯃꯛꯀꯤ ꯃꯃꯥꯏꯗ ꯒꯥꯞ ꯊꯥꯕ ꯍꯥꯏꯅ ꯍꯥꯏꯅꯕ ꯑꯃꯨꯕ ꯒꯥꯞ ꯊꯥꯕ ꯃꯩꯇꯩ ꯄꯨꯡꯒꯤ ꯃꯈꯜ ꯑꯁꯤ ꯍꯧꯗꯣꯛꯇꯨꯅ ꯑꯍꯥꯟꯕ ꯖꯒꯣꯏ ꯔꯥꯁ ꯍꯧꯗꯣꯛꯄꯒꯤ ꯅꯣꯔꯊ ꯁꯪꯀꯤꯔꯇꯣꯟꯗ ꯃꯁꯥꯃꯛꯅ ꯄꯨꯡ ꯊꯣꯟꯗꯨꯅ ꯌꯩꯕ ꯍꯧꯗꯣꯔꯛꯈꯤꯕꯅꯤ ꯍꯥꯏꯕꯒꯤ ꯋꯥꯔꯣꯜ ꯄꯟꯕ ꯂꯥꯏꯔꯤꯛ ꯀꯌꯥ ꯊꯦꯡꯅꯔꯤ꯫ ꯑꯗꯨꯒ ꯃꯗꯨꯗ ꯊꯤꯜꯂꯤꯕ ꯄꯨꯡꯒꯤ ꯈꯨꯊꯤꯟ ꯑꯃꯁꯨꯡ ꯆꯣꯂꯣꯝꯒꯤ ꯃꯁꯛꯁꯨ ꯑꯍꯣꯝ ꯍꯥꯏꯕꯗꯤ ꯇꯦꯈꯥꯎ ꯂꯩꯕꯥꯛꯀꯤ ꯁꯇ꯭ꯔꯤꯌꯥ ꯙꯦꯃꯥꯂꯤ ꯄꯨꯔꯕꯪꯒ ꯍꯥꯏꯅ ꯈꯪꯅꯔꯤꯕ ꯄꯨꯡꯌꯩ ꯃꯈꯜꯒꯤ ꯏꯊꯤꯜꯗꯒꯤ ꯊꯣꯔꯛꯈꯤꯕꯅꯤ ꯍꯥꯏꯕꯁꯤꯁꯨ ꯑꯈꯪ ꯑꯍꯩ ꯀꯌꯥꯅ ꯍꯥꯏꯅꯔꯤꯕ ꯋꯥꯐꯝꯅꯤ ꯍꯥꯏꯕꯁꯤ ꯃꯊꯛꯇꯁꯨ ꯄꯟꯖꯈ꯭ꯔꯦ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯅꯤꯄꯨꯔꯗ ꯂꯥꯛꯈꯤꯕ ꯖꯒꯣꯏ ꯔꯥꯁ ꯑꯁꯤꯃꯛꯁꯨ ꯑꯍꯣꯝ ꯂꯩꯕꯥꯛꯀꯤ ꯁꯇ꯭ꯔꯤꯌꯥ ꯖꯒꯣꯏꯒꯤ ꯏꯊꯤꯜꯗꯒꯤ ꯊꯣꯔꯛꯈꯤꯕꯅꯤ ꯍꯥꯏꯕꯁꯤ ꯑꯈꯪ ꯑꯍꯩ ꯀꯌꯥꯅ ꯌꯥꯅꯔꯤꯕ ꯋꯥꯐꯝꯅꯤ꯫ ꯑꯃꯔꯣꯝꯗ ꯃꯩꯇꯩ ꯕꯩꯁꯅꯕꯁꯤꯡꯅ ꯁꯛꯅ ꯁꯣꯟꯅꯔꯤꯕ ꯅꯣꯔꯊ ꯁꯪꯀꯤꯔꯇꯟ ꯑꯅꯧꯕ ꯄꯥꯂꯥꯒꯤ ꯁꯩꯁꯛꯁꯤꯡ ꯑꯁꯤ ꯕꯦꯡꯒꯣꯜꯒꯤ ꯕꯩꯁꯅꯕ ꯁꯪꯀꯤꯔꯇꯟ ꯑꯩꯈꯣꯏꯒꯤ ꯑꯔꯤꯕ ꯄꯥꯂꯥꯒꯤ ꯑꯀꯟꯕ ꯏꯊꯤꯜ ꯌꯥꯎꯏ ꯍꯥꯏꯖꯔꯒꯁꯨ ꯇꯦꯈꯥꯎ ꯑꯁꯥꯃꯤꯁꯁꯤꯡꯒꯤ ꯁꯇ꯭ꯔꯤꯌꯥ ꯅꯠꯇ꯭ꯔꯒ ꯕꯣꯔꯒꯤꯠ ꯑꯃꯁꯨꯡ ꯑꯣꯖꯥꯄꯥꯂꯤ ꯍꯥꯏꯔꯤꯕ ꯁꯩꯁꯛꯁꯤꯡꯒ ꯌꯥꯝꯅ ꯅꯛꯁꯤꯟꯅꯩ ꯍꯥꯏꯕꯁꯤꯃꯁꯨ ꯑꯈꯪ ꯑꯍꯩ ꯀꯌꯥꯒꯤ ꯃꯣꯠꯅꯤ꯫ ꯃꯩꯇꯩꯒꯤ ꯅꯣꯔꯊ ꯁꯪꯀꯤꯔꯇꯟ ꯁꯩꯁꯛꯇ ꯔꯥꯒ ꯍꯧꯕꯒꯤ ꯁꯩꯁꯛ ꯑꯁꯤꯁꯨ ꯇꯦꯈꯥꯎꯁꯤꯡꯒꯤ ꯁꯇ꯭ꯔꯤꯌꯥ ꯁꯩꯁꯛꯀꯤ ꯔꯥꯒꯒ ꯌꯥꯝꯅ ꯅꯛꯁꯤꯟꯅꯩ꯫ ꯔꯥꯒꯒꯤ ꯃꯌꯦꯛꯇ ꯇꯦꯈꯥꯎꯁꯤꯡꯒꯤ ꯁꯇ꯭ꯔꯤꯌꯥ ꯁꯩꯁꯛꯀꯤ ꯔꯥꯒꯗ ꯍꯥꯔꯤ ꯇꯥꯅꯥ ꯑꯗꯨꯒ ꯃꯅꯤꯄꯨꯔꯤ ꯅꯥꯠ ꯁꯪꯀꯤꯔꯇꯟ ꯔꯥꯒ ꯍꯧꯕꯒꯤ ꯃꯌꯦꯛꯇꯅ ꯇꯥꯔꯤ ꯇꯥꯅꯥ ꯍꯥꯏꯗꯨꯅ ꯈꯦꯟꯅꯕ ꯂꯩ ꯍꯥꯏꯖꯔꯒꯁꯨ ꯁꯩꯍꯦꯛꯀꯤ ꯁꯨꯔꯗꯤ ꯑꯃꯠꯇꯅꯤ ꯍꯥꯏꯕ ꯑꯁꯤꯁꯨ ꯑꯈꯪ ꯑꯍꯩꯁꯤꯡꯅ ꯌꯥꯅꯔꯤꯕ ꯋꯥꯐꯝꯅꯤ꯫ ꯃꯅꯤꯄꯨꯔꯤ ꯅꯥꯠ ꯁꯪꯀꯤꯔꯇꯟ ꯑꯅꯧꯕ ꯄꯥꯂꯥꯗ ꯔꯥꯒ ꯑꯆꯧꯕ ꯍꯥꯏꯅ ꯈꯪꯅꯔꯤꯕ ꯑꯁꯤꯁꯨ ꯇꯦꯈꯥꯎꯁꯤꯡꯒꯤ ꯑꯣꯖꯥꯄꯥꯂꯤꯗ ꯑꯊꯣꯏꯕ ꯔꯥꯒꯅꯤ ꯍꯥꯏꯅ ꯂꯧꯅꯔꯤꯕ ꯃꯥꯂꯚ ꯔꯥꯒ ꯍꯥꯏꯕꯗꯤ ꯇꯦꯈꯥꯎꯁꯤꯡꯅ ꯒꯣꯔꯕꯅꯥ ꯍꯥꯏꯔꯒ ꯈꯪꯅꯔꯤꯕ ꯔꯥꯒ ꯑꯁꯤꯒ ꯆꯞ ꯃꯥꯟꯅꯩ ꯍꯥꯏꯅꯁꯨ ꯂꯧꯅꯔꯤ꯫ ꯃꯩꯇꯩꯒꯤ ꯈꯨꯅꯨꯡ ꯏꯁꯩ ꯁꯩꯁꯛ ꯀꯌꯥꯗꯁꯨ ꯇꯦꯈꯥꯎꯁꯤꯡꯒꯤ ꯁꯩꯁꯛꯀ ꯃꯥꯟꯅꯕ ꯀꯌꯥ ꯌꯥꯎꯔꯤ ꯍꯥꯏꯕꯁꯤꯃꯁꯨ ꯂꯝ ꯑꯁꯣꯝꯒꯤ ꯑꯈꯪ ꯑꯍꯩꯁꯤꯡꯅ ꯍꯥꯏꯅꯔꯤꯕ ꯋꯥꯐꯝ ꯑꯃꯅꯤ꯫ ꯃꯗꯨꯒꯤ ꯈꯨꯗꯝ ꯑꯣꯏꯅ ꯉꯁꯤꯒꯤ ꯑꯁꯥꯝꯒꯤ ꯒ꯭ꯋꯥꯜꯄꯥꯔꯥ ꯃꯥꯏꯀꯩꯔꯣꯝꯗ ꯉꯁꯤꯁꯨ ꯌꯥꯝꯅ ꯆꯠꯅꯔꯤꯕ ꯀꯨꯁꯥꯟꯒꯥꯟ ꯍꯥꯏꯅ ꯈꯪꯅꯔꯤꯕ ꯁꯩꯁꯛꯇ ꯁꯤꯖꯤꯟꯅꯔꯤꯕ ꯕꯦꯅꯥ ꯍꯥꯏꯔꯤꯕ ꯖꯟꯇ꯭ꯔ ꯑꯗꯨꯒ ꯃꯩꯇꯩꯒꯤ ꯄꯦꯅꯥꯒ ꯃꯥꯟꯅꯕ ꯃꯁꯛ ꯑꯃꯁꯨꯡ ꯈꯣꯡꯕꯒꯤ ꯈꯣꯟꯊꯣꯛ ꯑꯃꯗꯤ ꯂꯣꯏꯅꯔꯤꯕ ꯁꯩꯍꯦꯛ ꯁꯩꯗꯥ ꯃꯥꯟꯅꯔꯤ ꯍꯥꯏꯅ ꯂꯧꯅꯔꯤ꯫ ꯄꯟꯖꯈ꯭ꯔꯤꯕ ꯀꯌꯥ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯍꯦꯟꯅ ꯀꯨꯞꯊꯅ ꯈꯟꯅ ꯅꯩꯅꯕꯒꯤ ꯁꯔꯨꯛ ꯑꯗꯨꯗꯤ ꯂꯝ ꯑꯁꯣꯝꯒꯤ ꯑꯈꯪ ꯑꯍꯩꯁꯤꯡ ꯑꯃꯗꯤ ꯃꯥꯏꯀꯩ ꯑꯁꯣꯝꯗ ꯊꯤꯖꯤꯟꯕꯤꯔꯤꯕ ꯔꯤꯁꯥꯔꯁ ꯁ꯭ꯀꯣꯂꯥꯔꯁꯤꯡꯒꯤ ꯑꯣꯏꯕꯤꯁꯅꯨ꯫ ꯊꯝꯖꯈ꯭ꯔꯤꯕꯁꯤꯡ ꯑꯁꯤꯒꯤ ꯃꯊꯛꯇ ꯉꯁꯤ ꯑꯩꯍꯥꯛꯅ ꯈ꯭ꯋꯥꯏꯒꯤ ꯃꯐꯝꯗ ꯊꯝꯖꯅꯤꯡꯂꯤꯕꯗꯤ ꯑꯩꯍꯥꯛ ꯏꯁꯥꯅ ꯊꯦꯡꯅꯖꯔꯛꯄꯗꯒꯤ ꯏꯁꯥꯒꯤ ꯊꯃꯣꯏꯗ ꯐꯥꯎꯖꯔꯛꯄ ꯑꯃꯗꯤ ꯇꯁꯦꯡꯅ ꯊꯥꯖꯕ ꯄꯣꯛꯆꯔꯛꯄ ꯋꯥꯐꯝ ꯈꯔꯅꯤ꯫ ꯋꯥꯐꯝꯁꯤꯡ ꯑꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯃꯨꯒꯥꯁꯤ ꯉꯁꯤꯒꯤ ꯑꯁꯥꯝꯗ ꯃꯨꯒꯥ ꯍꯥꯏꯕꯗꯤ ꯁꯤꯜꯛ ꯐꯪꯕꯒꯤ ꯋꯥꯔꯤ ꯑꯁꯤ ꯈ꯭ꯔꯤꯁꯇꯒꯤ ꯃꯃꯥꯡ ꯆꯍꯤ 2000 ꯍꯦꯟꯕ ꯃꯃꯥꯡꯗꯒꯤ ꯃꯃꯤꯡ ꯆꯠꯅ ꯐꯪꯂꯝꯕꯒꯤ ꯋꯥꯔꯤ ꯋꯥꯈꯣꯡ ꯀꯌా ꯐꯪꯕ ꯉꯝꯂꯤ꯫ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒꯤ ꯑꯣꯏꯅꯁꯨ ꯃꯨꯒꯥ ꯂꯪ ꯁꯨꯡꯕꯒꯤ ꯋꯥꯔꯤ ꯑꯁꯤ ꯂꯩꯃꯇꯤꯜꯒꯤ ꯅꯨꯡꯁꯤꯔꯕ ꯆꯤꯟꯕꯨꯡ ꯋꯥꯔꯤ ꯑꯃꯒ ꯀꯣꯟꯅꯅ ꯂꯩꯖꯔꯛꯏ꯫ ꯑꯗꯨꯕꯨ ꯃꯅꯤꯄꯨꯔꯗ
Maitai Aikhoigi Irol dadi Muga Lang Asi Muga Haina Tamok Khangara Pugum Tore Muga Lang Amasung Masigi Pibu Kabrang Til Mahum Dagi Sunglakpa Oirabasu Atei Kege Til Mahum Dagi Sunglakpabu Oirabasu Muga Haina Tamok Khangne Assamgi Tekhao Singnadi Muga Silk Haibadi Muga Eri Amasung Pat Haiduna Sunglakpa Til Mahum Khenawagi Matung ina Tongan Mamingda Khangnari Masida Aihakna Khangja Ningliba Wafam di Muga Silk Muga Haibadi Silk Nairakibasi Aikogi Iramdam Asidagi Assam Lomda Tokibara Natragana Aikoina Assam Lomdagi Tamlakibara Haibasini Masisu Tasengna Tijiningai Oriba Wafam Mani Amani Haina Lojaning Wafam Amana Ngasigi Awang Nompok Bharat ki lamdam da leiriba mioi kanglup singda koi Bengali su chai uti se uti gi injang makhal se MEITEIga Assami singa uti chai ado uti se uti da thai ba koi khari se koi Manipur da koi gi Hawai makhal makha Hawai akangba koi gi kano sing mari sing mai tharaga lawba uttagi lawnaramba si Assami sing chu chapchana tawi koi lapu Chanang dagi lawbasu kanghallaga mai tharaga lawna chingbache koi chamane ado makoina uti si khar hai hawbodi koi MEITEIna tawtholakpadi chinjak ki injang dadi akoigi uti asangba adu adagi hawai mangal uti adu ada adagi akoigi usoi uti haibana chingba mayam leikhre uti sidaista makoidagi di akoina yam heli adubu akoigi makoina uti da khari haibasi makoina khar hai masimaksu karamai tawuno aikoina khari haibadagi Assami singna khar haiba wahi si puribara natraga aikoina makoigi Assami gi khar haibadudagi aikoina khari haina laura ibra haibasi ju yamna akoigi kaino tawji akoigi thijaningai ni masi masu aidi haijaningi MEITEI aikoina ngasi pukri ana tawribasi ju aikoigi Manipur gi tampak lam masidi akoigi pat ngaktana tawbanina angan mamatam dadi pukri tawba kedawba lekai gi kaina ai thoidokpa leramni ai thajade turen mapan turen ju macha marang kaina chenba adu pat ngakta su leibanina akogi turen khongman da taba pat pan da taba amai tawna pukri lem dong mande aduga pukri haiba wai ji ju kaino dagi akogi Assami singdagi lauram gadaba mali aduga koina khurum maidana akoi MEITEIna akoi ngasi rubber sandal na chingba akoi sijinadringai matamda akoi bawa akoi matamda bawa khurumji akoi sinare akoina angang oringeda una saraga akoi khongdon phajinna hawa gari tayar gi kaino akoi machet na rubber kaino na phajinba adumba khurumji akoi Assami singju moi khurum hai sumai tawdana adagi akoi kaino da aikoigi Mingauda Khura haibasimasu leire aduga aikoina ngasi linariba aikoigi taptagi wari siga digal thengya haina Assami singi amaga masi chap mane akoi punga warida aduga hanubi pan thaba haina aikoina linariba punga wari si jo makoigi da aikoigi bura buri kuchu bowa haidana akoigi chamanaba wari le sumai tawdana aikoisi yam naksinna lakpa jati amani haina jati ani ni kanglup ani ni haibasi ai thamjaningi aduga masayisda amuk yamna kaino tawrisi aikoigi Maitrabak asida je chatnaramba garib niwas gi matamda akoi pamhaibagi matamda chatnaraba sanagi seniyekta Assami singi wa si Bengali mayekta wa si leite ado wa si akoigi seniyekta phangi adunadi aikoi ahom ngasigi Assam leibaki ahom leibak hanadi akoina tekhao leiba haraga akoina khangnariba tekhao haina tawbani masi akoigi seniyekta su makoigi mayek yauramba asinadi akoisi leiba ani asi yam nangnaba mari yam nungsi chanaba gidi ai haijagare akoigi karimta khana chainaba tawdana yam nungsi chanana lakpadi ahom jinga akoi MEITEI singa ne ataidi takhel ching oisano adagi kasari sing oisano akoiga marak ta lan thengnadana lakhiba adugumba kaino singni asigumba kaya asina ariba matamgi akoina khangau ohodraba wafam ojaragasu akoigi matamjida akoigi minmangdani akoigi 1960s gi matamsi akoi adum
kabok sabok akhoi nupa macha late 60s gi matam na di yam phajana gyan taraba matam ni matam madu bauda akhoi gi maitai nupi sing se kaino oisanu mau oisanu lesabi college ga karabi oisanu chaubi oisanu makoina akhoi gi phi in baje khawon ondana illi loina madu gi di akhoi photo nuksi nuksi ba mayam akhoi gi social media da su ngasi bauba dum unari aduga akhoi gi sari matek setpi haidana akoina ngasi khangnariba akoigi meitei phanek mathakta akoi inapi ji akoigi sari dona setlaga setlaiba akoi sari matek setpa haidana khangnadana taunariba si akoi yam kuidri masi early 70s gi matamdagi horopane masi madi akoigi asami singi mekla mathakta makoina makoigi inapi namba ga setpa nammaga setpado madugi mawongdu chap chana lawbani haiba sidaista karisu chingna ningai leite aduna haiba wafam singa si tawre haraga akoigi assamese singa ahom leibaki ahom singa akoiga yamna nuksi chanabagi mari singa si bausu mulandana taunanaba hotnaba si akoi khudingmaki thaudangni haina ai lawjaningi ngasi akoigi Assamda maru hoina upper Assam lomda leiriba tai ahom sing gi naharul sing ahalon sing gi organization ga leire makoina kurangai ne ni gi ningsing bagi achau chau ba kaino tawi aina khangjabada yam chauba leibak ki angam mathau sing ambassador ning thoga yawba ama tawgre akoi manipur gi ining thau sana jawo busu baton lakpina ba tawda madu khudong chadaba amadagi akoi yawi ki dabra kainom tawi moi yam chauna function ga tawi ado adagi aina thengnajarakpada makoina kurangani negi mitam akoigi achauba sananaba thoranga su tawri haiba su tajarai adagi makoina kuranganayani akoigi manipur dagi chatkhaba ahom ningthau rajeshwarda luhongnanaba akoigi pugiba matamsida mabu okpa oina akoigi sibsagur manaki akoigi mitong turel haiba stage madusu aigi Assam khongchat ki manung channa ai uchagrabani mitong turel hariba sigi makhada mabu kurangane nibu akoigi okna nabagi Assam gi sagi ba akoigi achauba gate haitare adugi kaino singdo ate akai singdo ai uchagre madugi mafam du su akoigi ningsing bagi adugumba gate ama sananaba thorang tawri haiba ai tajai adugumnadana aikoina su yarigai Assam leibak sidaista mathakta panjagraba Assam leibak sida maitai ningthau kongi ningol phongda lokpi to Assam da kurangani yanin phaugibi magi mapana ngasi ahom leibak aise ahom leibak oina leibani mana raghop moran halamdab taragadi ahom leibak si ahom leibak oidana moran leibak maumariya leibak haina khangnaram yai ai haijagre summa kya si akoina khangminnari haraga yamna nuksi chanaba mawongda ngasi su akoi semgat minaba da akoi mangjaba leiroi haibase aidi thamjaningi aduna hojiksi imphal gi kainosi mai thangatnaba hore main tawdana ado aina thamjaningba manipur ga koigi Assam ga LEINARAKPA mari gi matangda thamjaba wafam sing asi ai loisinjare ado akoigi barak tampaki lamdamda maharani Indu Prabhagi mitamna chingba khindana kaidawdana yam hotnabiri ado yam nungaijadaba aina thengnajarakpada akoigi Udharbon manakta Ranir Pukhri haibra ama pukhri chobam leibagi phibamdu yamna wayong sadana lei madu aina uchagrabani bandor haiba akoi meitei khungang ama uchagiba matamda aina madu uchagrabani madugi phibamdu yamna yengbada phibam chade adu akoi Assam sarkar da maru oina Assam lomda leibiriba meitei ichil naw singna Assam sarkar da haibiriraga hariba pukhri adu busu akoigi fajana ningthina akoigi semgat sagat pibagi thorang aidi paikhat chananingi aduga loina na somda akoigi maru oina upper Assam khakta natana Assam leibak brahmota putra tampak lobda akoigi meitei ningo akoigi ahom leibak ki maharani kuranganayani bu hena ningsing nanaba aduga manipur ga Assam ga yamna naknaba nungsi chanaba mari leinarai haiba wafam masi
ꯍꯧꯔꯛꯏꯕ ꯇꯨꯡꯗ ꯍꯧꯔꯛꯀꯗꯕ ꯃꯤꯔꯣꯜꯁꯤꯡꯗꯁꯨ ꯑꯩꯈꯣꯏꯒꯤ ꯑꯗꯨꯝ ꯃꯌꯦꯛ ꯁꯦꯡꯅ ꯅꯤꯡꯁꯤꯡꯍꯟꯅꯅꯕꯒꯤ ꯑꯩꯈꯣꯏꯒꯤ ꯊꯧꯔꯥꯡꯁꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯟꯅ ꯍꯣꯠꯅꯃꯤꯟꯅꯗꯨꯅ ꯑꯩꯈꯣꯏꯒꯤ ꯊꯧꯔꯥꯡ ꯀꯌꯥ ꯄꯥꯏꯈꯠꯃꯤꯟꯅꯐꯝ ꯊꯣꯛꯏ ꯍꯥꯏꯕꯁꯤ ꯑꯩ ꯈ꯭ꯋꯥꯏꯒꯤ ꯃꯐꯝꯗ ꯑꯩ ꯊꯝꯖꯅꯤꯡꯉꯤ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯊꯝꯖꯔꯦꯔꯒ ꯑꯩꯅ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯆꯩꯔꯥꯎ ꯆꯤꯡ ꯍꯥꯏꯅ ꯈꯪꯅꯕ ꯑꯩꯈꯣꯏꯒꯤ ꯉꯁꯤꯒꯤ ꯏꯝꯐꯥꯜꯒꯤ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯆꯤꯡꯃꯩꯔꯣꯡꯒꯤ ꯆꯤꯡꯁꯤꯗ ꯂꯥꯛꯆꯔꯒ ꯇꯝꯖꯕ ꯄꯥꯎꯗꯝꯁꯤ ꯃꯇꯥꯡꯁꯤꯗ ꯑꯩ ꯂꯣꯏꯁꯤꯟꯖꯒꯦ ꯃꯍꯧꯁꯥꯒꯨꯝ ꯑꯩꯈꯣꯏꯒꯤ ꯇꯥꯕꯤꯔꯤꯕ ꯌꯦꯡꯕꯤꯔꯤꯕ ꯈ꯭ꯋꯥꯏꯒꯤ ꯃꯐꯝꯗ ꯁꯅꯊꯣꯡꯒꯤ ꯃꯅꯤꯟꯗ꯭ꯔ ꯀꯣꯟꯁꯝ ꯑꯩꯍꯥꯛꯅ ꯅꯣꯂꯨꯛꯆꯒꯦ꯫